News TV Emgrib Singo Tam Kumanaruna Kurumjari Loyana Nasigi Maru Pau Pijari Mapangal Ganba Democracy Hensi Haribadi Opposition Party give voice Tav Fai Haina CLP leader Okram Imobina found Okray Numit Humli Satagadaba Manipur Film Festival Nasidagi Hodokray World Water Day Thorum Pangtokray Loinana, first district level 5A site mini voice under 13 football tournament ngasi Loisin Kre. Hauzik Mapunga Pau Lobidasi BJP Lengak na Kibasi Congress Party Kaktani Democracy Sat Palebak Amada Mapangal Kanba Democracy Hensi Hyderbadi Opposition Party give voice to Tab Fai Haina CLP leader Okram Ebrovina found Kre. Ngasi BT Road Leba Congress Bhavan Pangto Kiba, Paugi Mifam Amada, Wafamase, Ibobina Pondon High, Indian National Congress ki members sing contribute to Zaba Sanpam Singh, BJP na Income Tax Department Taji Laklaga, election Tha Amrum Kaktamak Naira Matamda, account Punamak freeze, Toxilakpa Highway, Libak Tivani, Asumna, Leptana, Tautliba Asina, India si dictatorship ki Lengak Ama. BJP Lengak Singh Indian National Congress ki Tongan Bank Singda Miam na contribute to was Sanpam Singh Haptuna Thamba si Loina Loktok Payaroi Free Story Haiba si India da Sahi Humudra Mangagi Mamangda Democracy Satpa Lebak Amada Amuk Tatokidri India si Mother of Democracy Haina Modina Lauriba Asigi One Tok Laibra Opposition Voice Yaudana Indian National Congress na Karimata Ngang Bayaroi Movement Yaroi Hyderbadi Democracy Kadaidano Democracy Satpa Lebak Amada Healthy Democracy Lehenaba Opposition Voice Taba Session Loba Matautai Loinana Handak Pangtok Kadoriba Lok Sabha Mikal Sida India Bloc na absolute majority Fangduna Anova Lengak Ama Lak Lagani Karigumba Libak Tiba Talk Tuna Amukhana ND and Lengak Lak Labadi India ki Democracy Amadi Constitution Gimraibak Kari Wagani Tambangam de Hainsu Fongdoke Tanatanta later Oidobogi man Bamna elected government local body Shibu under the Gram Panchayat to administrator right. Layer a Kaikano by election Toma Tamar Pashating them the MLA point of it. Who knows? I don't know Machi Yamna Langing idea Yamna lay hair. JP a favor Tong She. Machine Tapadi Koi Bharache, Danatantra Layer Kida. Danatantra Hota dictator no more Chilada Highway. Or the labor project, Dingi, Wakanda Mine Cheta, Masiki apprehension, Chilayangani. Nakalamurumda MPCC President Kaisha Magasan Dana Pondukibada, Indian National Congress INC Fund say Public Singi Funny, MLA MP Party members sing Sahigi donate Taudu Tamba Sanpam Amani, Miyangi Fana INC Tabak Torum, Taubuda Salaibani, Lakadariba election Asigi Tam Nair Matamda, account Punamak freeze, Tokiba Hibasi, BJP Lingak Toriba si opposition sing labor, Namdanaba Torokani, Miam the contribute to Sanpam Asibu. Lengak Asina Loina Lorani Haiduna Bank to close Taukrabanina, Kadamna Ikoi election Pangtokani, party in a state putting Bakta, candidate Ogatariba Mirab Singda, Masamasagi account expenditure da Sinanaba Sanpam, Tadagadoriba Asi freeze, Toxiliba Asina Kadamna Tabak Pangtokani, INC the election Yaholaroi, BJP Kaktan election Togani Haiba Gumnat, Toba Asi Yamna Libak Tivani Haike. Nipan Suba Lok Sabha Mikal Gidamukta India Bloc Manipur ki inner amadi outer ki common candidate Lautokre inner da Professor Bimol Akoijam amadi outer da Alfred K Arthur Merep Organi Hairi Ngasi Congress Bhavan da
pangthokpa pawinpham amada MPCC ki president ke Maheshandrana makhoi anibu India bloc ki common candidate oigani haina lauthokkhibani pawinpham adura Manipur like-minded political party taragi mihut singsu saruk yakibaga loinana CLP leader Okam Ibobi amasong MPCC gi lusingba singsu saruk yake. India bloc, India national implement inclusive alliance, India bloc mereka masih inclusive program, India bloc Manipur hanya masih oleh kami kita langsung oleh kami berani kesini sudah guna masih saya oleh sudah kita. Election Commission of India na sakang karba Maharashtra ki Deputy Chief Minister Ajit Pawar na lusingba National Political Party ma oiba Nationalist Congress Party NCP ki Manipur State Unit ki office sama ngasi kasamthong bazar da party asigi president amadi hanagi wangoi SC MLA waramba Salam Joina hangdokre ngasi nauna party asigi Manipur State Unit ki office hangdokpagi thoram aduda unit asigi president Salam Joina haikibada party asigi central leaders sing asina hojik Manipur gi oiriba phim asida party asina miyam gi mateng khara pangba ngamnaba unit asi president oina mahakpu hablakpani party asigi maikai Manipur miyam gi damak angamba thaktak kanaba thabak kaya ngasidagi hauna mafam kaya da party asigi thomi kaya ga loina paikhat pahorgani hainasu mahagna makhatana phongdokki gari gi damakta parja miyam gi seba Ninti jana Nationalist Congress Party na tawang amna bagi damakta ay koi party si hajana ay koi sagan ni naraga maruay na ay koi Manipur da labor parda di wakalon ihun khang na maruay na ay koi indigenous people singi interest ta ay koi habang doram kaya ama atong na bagi damakta koi office si handok Handak pangthok kadariba Lok Sabha general election asida saruk yagadaba polling personnel singi ahan matangkak ki training program Jiribam DC office ki counting hall amade conference hall da batch mari na saruk yadna pangthok kre masi pangthok kiba training aduda punna polling personnel sa mu yankhai mari na saruk yaki ngasdige hona pangthok liba training asigi matang da district election officer deputy commissioner Jiribam Krishna Kumar IS na haikibada ngasidagi hoba training asi yamna maru oiba amani masida aikhoina phajina khangnaba amadi yamna peaceful oina mikhal pangthoknaba honaminasi Jiribam asida pangthokkiba mikhal singda ngasi phawba yamna problem oiba amadi khudong thiba thodok sing leikibagi thodok leite aduna mapung phana mikhal pangthokkani haina thaje haina so mangna phongdokki ngasi training aduda ARO ADC Jiribam TS Manoranjan Singh MCS amadi nodal officer for the welfare of polling ZEO Jiribam TS Amurasi Sanu MES so sarugyaki lakliba March ki tang kunmari da lemhoriba polling personnel samoi kuntrama gi besmari makhatana training pakrokani hairi Lakatri Tranipan Suba Lok Sabha Mikhal Mari Lena Bishnupur District Matau Taugadariba Presiding Officer Singh Amadi Polling Officer Singhi Ahan Training CI College Bishnupur Di Tongan Tonganba Holahumda Morning Amadi Evening Session 9 Pangtokre Training Ado Mapung Pana Satranaba Rishik Kanta Loitongbam MCS ARO Bishnupur AC S Inderjit Singh MCS ARO Nambol AC Amadi Oinam AC M Suranjoy Singh MCS ARO Moirang Amadi Kumbi AC Amasung M Ricky Singh Junior BDO ARO Thang AC na overall in charge Oibaga Loinana Additional District Election Officer H Bobby Sharman su mafam aduda sakni action ke ngasi training adugi morning session da punna official saniga kuntra ma pana saru yakhi training aduda saru yariba presiding officer sing amade polling officer sing
दा इलेक्शन दा मखोइना तौगदबा ड्यूटी सिंग खंगन बगल लोइना इलेक्शन असि फ्री फेयर अमदी ट्रांसपेरेंट ओइना पांगथोकनबसु ट्रेनिंग अदुदा हाइके प्रिजाइडिंग ऑफिसर सिंग अबदी पोलिंग ऑफिसर सिंगी मथंग बेस की ट्रेनिंग ना हयेंग पंचायत रिसोर्स सेंटर मिनी सेक्रेटरीट कॉम्प्लेक्स बिष्णुपुर अमसुंग सीआई कॉलेज दा पांगथोकलगनी हाइना डिस्ट्रिक्ट इलेक्शन ऑफिसर लोरेंबम विक्रमना थोकपा सेरल अमदा कंगलकलै पीस एग्रीमेंट क्विक पिनदुना लैरिबा पाम्बैन लुसिंगबा UNLF की थौमी अहुमबु मरम सादना NIA ना फाकीबबु यानिंगदब फोंगदोकपै खोंजंग ngasisu makha tana sathari ngasi may lambida morang mongsanggai langthwal lep makha leikai ima panthobi sanglen yangthang samurau wangoi bazar thiam leisang khong thongkhong lakshmi bazar yumnam huidrom makha leikai mayang imphal thana awang leikai mayang imphal bazar multipurpose hall mayang imphal usiwa Semaizing Bazar, Wagwai Lamkai Bazar, Amadi, Kaksing Singba, Mapam Kiada, Maira Paibi, Ima Ibil Sing, talk to not Todok Adubu, Yanindaba, Pondok to Wakat Mipam, Satekibalina, UNLF ki, Tommy Ohum, Lautunaba, Manba Monda, and I in a Fazin Kibadu, Atumatam dat, Taduk Tiba Pauba, Miamgi Kongjang Makatana, Junction Kigani Amadi, Loksava elections, so Voikot Townova Sam Sare Haina. Mayang Infal Apunba Mera Paibi Secretary TH Rebecca Laymana Fondrokle. Hena Tatiba Kungang Samsang Bagia Kushem Sabalo Jare. Aduga, Sida to Natana, Kuna Kaigumba, Makoina, Aroiba, Riman Michida, Maka Mahakut, Maku, Tado Pirata Targadi, Manipuri, Hujikuzik, Hong Kong Sana Laliba, MP elections there. A point Punamakiwana, Manipuri Oina, Quick Kongjang. Boycott of Janabagi Junction Bahujare. Heritage Art and Culture Center in Sinduna Numithum Nisum Sata Gadaba Manipur Film Festival Nasidagi Manipur State Film Development Society MSFD Esta Haudokre India Lingaki North Eastern Council Yiming Makada Pangtokadava Film Festival Haudopagi Tram Aduda retired IS RK Nimai Film Forum Manipuri Chairman Laimayum Suzakant Sarma Jawaharlal Nehru Manipur Dance Academy Director Bilas Amadi Film Producer Wainam Roman Susaruk Yaki Festival Aduda Punna Film Manga Screening Togani Nasi Hodokpa Numita Asiam Sarma Direction Piba Imagining Tem Higher Film Screening Toki Thomaduki Sarukama Waina Festival Lasida Screening Tawada Film Singi Producers Singda Asam Korol Potsing Piduna Ikai Kumna Pasudki Thom Aduga Mari Lenana RK Nimaina High Film Industry Ama Sakut Hanaba Honda Film Festival Tawayamna Maru Oi Hauzik Matamgi Film Asiga Mamang Thakka Mamang Thakta Namramba Film Singer Takriki Waivalamda Kenava Kaya Amalade Lakliba Hong Singasi Equina Kangwa Matautai Ahong Bakaya Lady Basu Tiny Film Sing Dagi Tambaya Bakaya Masuladi Film Festival Tawa Matamda Film Adu Sangba Tenba Natana Miamda Karino Haibak Nikina Kanganba Namlabadi Film Movement da Sakutpa Namgani Amuramda Miamda Nungaiba Film Ama Ohenge Harbadi Universal Team Oina Putokpa Matautai Hainasu Pongloke. I think category the Manipuri film see Manapang see for the Yale. Professionally Namawa the filmmaker Lakre. The Sila can't have the inward technology that's what that made the scene the property cine the video lacre, digital lacre, digital opposite, some advanced visual sound of 5.1 system lacre. Tata Solova Lanasi Awa Saiting Mayok Nibak Kaksin District Kaksin Kunoda Look Karana Kahen Bamating Niraga Miamda Ahenba Awaba Piribasi Kudak Lep Yuhaina Monitoring Committee Kaksin Kuno Nas Mari Lenaba Singda Apil Tarokli Hiramasiga Mari Lenanga say Kaksin Kuno Lamkai the Pangtopa Pawising Unaba Amada Lup Asigi Wangroi Case Domishnana Mamang Sahigi May Ahumdagi Horukliba Lan Asida Kaksin Kunogi Kunja Sing Su Ahinung Tinlaidana Nasi Power Duty Punaduna Saruk Yadro Lakli Machine Maram Orga Kunasigi Kunja Sing Hana Pairamba Sinpam Kaya Nasisu Mapung Pana Toba Yadabuna Kul Asigi Semilon the Sound Saiting Pangduna Awabakaya Mayok Nari Asigamatam Asida Lup Karana Kul Asigi Kunja Singda Ahenbam Mating Nirakpa
yaurok asi tawiganu hojik khul asida lan awaba pidaba imung amata leite maramasina khul asida sel gi mateng launaba honariba singna khunja singna thengnariba awaba kaya asi ubirga matam kharadi makal amata gi mateng lobiganu haina fondor lei asi kalsingunogi moritin committee gi Haitagi, Marababi, Imana Mahusilaga, Kariba Pongara Tamjari, Madudi, Anaki La Sida, Kasino Havelam Damase, Suno Magahimba, Yam the Waba Kungamani, Adugi Matata, Nupi Nupasing, Loina Toga, Lansing up at a labadana Subam Nomon Kangre, Maramasina, Manipu the Ladiba, Isaisu, or Sen Mayamna, Ahenba, Mating Nibase, Matamkara Lepiu. The Institution of Engineers India Manipur State Center Senduna Tayal Leba Government Polytechnic Campus ta IEI Manipur State Center Seminar Hall the World Water Day gi thorom pangthokre thorom aduda Public Health Engineering Department PhD gi Chief Engineer Sangrei Phau Wasumho the Institution of Engineers India Manipur State Center gi Chairman ERL Swamikant Singh Amadi IEI Manipur State Center ki Honorary Secretary Dr. T.S. Subhaschandra Singhana athoiba mithunglen thormapu amadi akanaba mithunglen oina saruk yakhi thormga mari lainana Public Health Engineering Department ki Chief Engineer Sangrei Phau Wasumvona hai sahi asigi oina pangthokliba Water Day ki theme Water for Peace hariba se yamna artha leiba amakhakni ising marang kaina phanglabasu hojik thaknaba isingi matangda awaba ama mipum khudingna mayoknari department asinasu lamdam asigi mipum khudingda afaba thaknaba ising phanghnaba project kaya paikhatlei project asida mathau tariba ising launabagi matangda ayet apan kaya thoktaba nate masina miyamda afaba ising yahunnaba hotnabada apanba ama oheli haina phongki yet despite its universal importance only a fraction of countries sharing water bodies have established cooperation agreements. The scarcity and unequal distribution of water resources exacerbate tensions and conflict, posing a significant challenge to peace and stability worldwide. Manipur Police ki Constable oina thabak toramba Indian Red Cross Society Thawal Branch ki Patron Member Hairoktagi Moirangthem David Singh Sahinipu amadi Indian Red Cross Society Manipur State Branch ki Life Member amadi Active Volunteer Uripok Basaspati Lekai dagi Maisnam Premananda Anina Khangudana Laikhidabda Awaba Phongdokpagi thorom ama ngasi Indian Red Cross Society Manipur State Branch ki MG Avenue da Labor Office ta pangthokre Treasurer Norman Premjit Amadi Atai Ukur Thawal Bishnupur District ki Chairman Secretary Singsu Saruk Yaduna minute ani tumina leptuna laikhidraba ani gi thawaina taibung mapugi laikonda ing signal lainaba thawni jaki Universal Friendship Organization UFO Northwest Division Awang Nongsuk Pana Tengol Lakpa Loisangna Sinduna Numitra Wani Sumna Sathar Kiba Cultural Holiday Peace Camp ngasi Impal West District ki manung sanba Laiden Kabida Loisin Kre Loisin bagi thorom aduda UFO gi thawmi singbu ikai khumnabo utpaga loinana seu isai saktuna thorom adu haudoki thorom adu ga mari leinana Social Welfare Minister Haikam Dingona hai ing tapaleba ama oirabadi sakhutpada mangjil thaba haibadu oi Manipur thokleba irang asigi matangda miyamna Manipur Chief Minister Nongthum Birenda hek sawi miyam gi sawamni adubu lanasi matokramna horokki mano haibadu su nainaba mathau tai isusi losin kiba yai adubu matam khar leraga ngasi thokleba irang sidagi hena sathiba lan ama amuk thoroi hainingai leite Manipur thokleba lanasida aikhoi gi su achawa thaurang ama Laudaba yade hayaduna UFO ki thomi singna tongan mafam singda laukiba thodang kaya busu minister na thagatpa phondoki loinana Manipura sahi tare khudak pathokiba matamaduda lamdam masida nupa amata leiba ngamkhidaba thodu adu miyamna khangnaraba wafamni haina su phondoki Miche pang batadi tum ye ko 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 do becha isu sin hawun ko ko do becha sin ne pen fin de le de ase
masih belum apa gitu pada sisi dari banyak yang foto sebenarnya ini ada produk jalannya ada kasih apa tuh wah sih tunggu saya sudah dapat ini ada sih namanya tanjung itu ada masih MP election pangthok kadaba sem sar raga panchayat ki election di pangthok tabasi miyambu namhat pani amadi transparency laitana administrative committee sem basi yaning de khungang sakhotna manipur india sakhot pa yaro haina top dusra gram panchayat ki job card holder is gitan phono kre wafam ase handak nauna imphal is administrative committee sem khibagi mayokta top dusra gram panchayat ki job card holder singna sinduna top me likaida SAS community holder pam kiba wakat mifam aduga mari lenana man phono kibani gitana makhata na hai thasigi hokiba tang tareta Imphal East district ki oiba administrative committee ama semlakhiba asi matong karam semlakhibano court case leiba amadi court ki matung inna committee semba tarbasu hanage elected oiba panchayat members singna committee du paigadabni haiba leibani asigumba samam naba kaya asi leibadagi Imphal East ki DC unaba chalubadasu unaba phanglakidabadagi memorandum oina present khre thasigi tramari da nongai singda pangthokpa lenga ki throm amadasu chief minister masadasu application pisin khre masi phawwa wafam amata haidaba asina mayam da hena samam nahalle kungung sahotna manipur sakhot pa yaroi high court asu case leibani hana paiba elected persons singna committee asi pahen gadabani haibagi order leibani punamak asigi wangmada lenga toriba lalong asi yaning de maramasina sem liba administrative committee asi handok laga athubada panchayat election pangthok bi haina phongdokki पंचायत की टाम लोइखिबा सही अमा मखाई हेलबसु मैक मोक बादना लेरक लगा MP election में आदा हानगी PRI members सिंह लौथोक लगा पंचायत करीनो खंगद्रिबा मियोय कया मौत सिलक निबसी मियामु करी ओइना लौबनो हाइना टॉप नावरिया ग्राम पंचायत की वोटर सिंह माइकैदगी लेंगाक हालकली वाफमसी टॉप नावरिया ग्राम पंचायत की मियाम सिंदुना अथुम मतमदा तरुक सुबा पंचायत इलेक्शन पांगथो हाइना डिमांड तौरदुना कोंगपाट खेत्री लेकाई दलैबा ईस्टर्न यूथ कंस्ट्रक्टिव एसोसिएशन की कम्युनिटी हॉल दा पांगथोखिबा वाकत मिफम द सरुक याखिबा सिंगी माइकैदगी फोंगदोखिबनी वाकत मिफम अदर सरुक याखिबा सिंगना ग्राम पंचायत की समजरबा मियाम की हक मत पयारोय मणिपुर पंचायत राज एक्ट 22 खोंगाउनबा यारोय डेमोक्रेसी खोंगारोय लेंगाकना अथुबदा इलेक्शन पांगथो हाइना थाबा प्लेकार सिंग सिनकी वाकत मिफम मरी लेना लाइसम कामिनी कौबी वोटर अमना फोंदोखिबदा PRI members सिंग असि मियामना पामना खलखिबा ngakटनी मिखलदा खलखिबा सिंगी mahut sinba haibasi mikhal taroga khangedabani haiba democracy fajarba satna kangon adu kanthoklaga administrative committee semlaga mahut sindoklibasi jamjarba miyam gi hak matpani athuba matamda panchayat mikhal pangthoktrabadi akan mukhong sangsilakani lan marak asida mikhal pangthokte haiduna iho laklabadi afaba karisu oiro haina phondokhe right here ekoigi democracy ni haina government to manipur government to magi democracy do mafam chana sijina da baje ekoi yam warawi yam nungaite aduna ekoina lejariba panchayat sigi member ama oina voter ama oina ekoi gi hak mak panchi tawbiganu DC na atuba matamda order kapiu sine ekoina haijani ni se Professor Nomaitem Tommy Singi Mafugani Toy Subamako Kumon Toronga Mari Lena Mahak Masan Iba Radio Lila Lirik Zehra Jananeta Irabot Thomisak Amana Ken Kibada Hain Mington ba Larik Amangasi Honorable Matung in a phone crate Larik Pomaki Thomadu Kashampat Lamizam Laikai da Leba Nomaitem Foundation Amadi Tungi Yaifanaba Semba Kanup Samuro Anina Senduna Ngasi Manipur Press Club ki Loktak Holder Pangthokpa Thoram Amada Site Academy Award Maibam Nabakeshor AIR gi Retired Program Head Adhikari Mayum Git Chandra Sharma Taruk Suba MR gi Hanagi Deputy Commandant Lehau Tabam Kunjakeshwar Sharma Film Actress RK Hebabatina Thoram Adugi Maru Oiba Myoy Singh Oina Saruk Yaki Ngasi Phongkiba Larik Adu Writer Barangtem Inauna Larik Adugi Masak Taki Thoram Aduga Mari Leinana Aibana Hai Site Pamba Haibasi Sahi Amagi Manungda Site gi Lamda Wangang Dunate Aina Khaliba Toriba Punamak Site da Ontokpa Ngama Aduni
Mamang matamda leramba site ga hojiki leriba site asiga aduki mati kenan leire mamang matamda leramba site adu quality adu hojiki leitre haiba yare site hairaga saireng wareng tawduna leiba matam natte atopa mapal lebaki site singa sangnaba honabada experience anuba ama leiba sangi anuba puthoknaba honaba matamda satpa koiba anuba lari kaya paba mathau tai hainasu mahang phongdokki amuramdasu Jitendra Khetri na iba achumbagi machu kauwa saireng larik ama ngasi Manipur Press Club ta phongkhre Manipur Site Committee Tawana Sendra Pangthokkiba thorom aduda Professor Koijam Sadibala Devi President the Cultural Forum Manipur Akoijam Devendra Singh President Manipur Site Committee Tawal amadi Nongaitem Kiran Kumar Singh President Manipur Literary Society Impalna Matang Sina Athoiba Mitunglen thorom mapu amadi akhanaba mitunglen oina saruk yakiba loinana Salam Tomba President Quad Writers Moirangna Lariki Matangda Wangangke Nagaland Hausi Sattariba 3rd Northeast Olympic 2024 gi belt wrestling masana gi referee ohenabagi namakta All India Traditional Belt Wrestling Federation na Takhel Nambam Rishikant Sharma bu khalakpada All Manipur Traditional Belt Wrestling Association gi makai dagi thagatpa phongdoruk lei Saliba thasi gi haugiba tangkuma toigi ahingda khabar nam nabagi machine operate tawda masagi khut oigi khujai soktuna leiba All Manipur Newspaper and Electronic Media Employees Association amnemia gi members oiba naharol thaudangi machine man nadibam Rahulda amnemia gi makai dagi layeng bada mateng oinanaba ngasi angamba seli mateng pangkhre amnemia gi secretary Laisram Ambari member Vidya Lakshmi Haisnam Anamika Naurem amadi atai member singna saruk yaduna Rahulda angambak seli mateng piki amnemia gi secretary Ambarina phonokibada amnemia asi print amadi electronic media da thabak toriba miyoi singna awana tarakpa matamda mateng panana bagi pandamda same kiba association amani tha khudingi member singna lupa kun khainraga madurigi phalpa sempham na awana tarba singda mateng pangbagi yankhai matoi suwa aduga saliba sahi asigina ahumnak suwa mateng pangbani maramasina matungda agi member singna awana tarba matamda pau piberu angamba mateng pangjage haike Nongsingi Pimam Patamana Maram Orega Yetokiba All Moirang Football Association Moirang Senba First Minister 14th Loktak Trophy 2023-24 Hayeng Marsitang Kulumdoidagi Sanaba Amukhaurgani Hayeng Mesta Aksaga YSWA ga Nungtilpung Anigi Makai Tab Sanagani Mes Sanagadaba Mapamgi Oinadi Moirang Manungda Nongsingi Pimam Yelaga Sanagani Haina First CM 14th Loktak Trophy Convener Gisel Amana Hairi Bihar ki Supol district Saba Loidriba Thong ama Telkpadagi Mio Sire Kayaman Sopan Dankre Todok Ase Nasi Tokimani kilometer Taraga meter Adi Sangba Thong Ado Kosi Turel Gi Matak Sabani Madhuvani district ki Beza Amasung Supol district ki Bakor Samnanaba Thongni National Highway Authority of India na Sabani NHAI gi regional officer YB Singh na haikibada thodok aduda Simitala Soki laibak thibadagi mioi amadi hospital la porpagi lambi da laikhidre atai mioi mapandi khudong thiningai oidre laikhidraba adugi namak matik chaba compensation pinaba thorang tori haiki senior NHAI officer Singh na thodok thopam da khudak action lokhan agina mang sanction khre thong adugi makhong sama ga humja ma thoi lai makhong sama ga yankai humdoi masung yankai mari gi marakta Tektarikivani Lambi Semagi Portfolio Fariba Deputy Minister Vijay Kumar Sinha na Lautokibada Todo Tokibagi Maram Atubada Tigalagani Amade Madura Senaba Singh Matakta Matiksava Action Lakutkani Haike Sanabagi Pauda Tasigi Tautagi Hona All Jiribam Sports Association as Sana Sinduna Jiribam Higher Secondary School Gi Sanamunda Sathariba First District Level
5A side mini voice under 13 football tournament 2023-24 gi ngasi shani ke ba final match ta CKCA Singdong Lekai na Sunrise Club kadam talabu goal manga sinoda mighty bapiduna CKCA Singdong Lekai na champion aduga Sunrise Club kadam talana runners up takre ngasi gi final match aduga Aziz Haider case Nilkamal na Singh amadi o Bisheshwar Singhana conduct tauki Nasi Shanaki ba match ki first half among the CKCA Singdong Lekai ki Sanroi Sohil Ahmed jersey number 11 na Mari Tara Amadi Tramagan Suba minute goal ahum sanduna first half among the CKCA Singdong Lekai na Sunrise Club pu goal ahum sinoda mangjin thadana sat ki second half matung da CKCA Singdong Lekai ki Sanroi Sabir Ahmed jersey number 12 na Kuntha Mari Amadi Nipunithoi Suba minute goal ani sanduna full time da CKCA Singdong Lekai na Sunrise Club pu goal manga sinoda mighty bapiduna CKCA Singdong Lekai na champion aduga Sunrise Club kadam talana runners up takibani champion amadi runners up tarba team singda trophy amadi cash prize su khusinaki ngasigi thoram aduda and Bhusendra Singh social worker M Brazakant Singh president All Jibam Sports Association Asana chief guest amadi president oina daista famke Hauzik Aruibada Marwe Pau Amone Pijari Mapang Kanba Democracy Hensi Harbadi Opposition Party ki voice staff Fai Haina CLP leader Okam Ibovina Fondo Craig Numit Humni Satagadaba Manipur Film Festival Nasidagi Haudo Craig World Water Day Thorum Pangto Craig Loidana First District Level 5A side mini voice under 13 football tournament ngasi loisin kre ngasi gi oinadi image parum sadok saba matang se lojeri miam ba mukana kurumjai